Hello mayam, ngasidi sougri ga paknam ga oina thongjarage. Paknam je maroi napakpi ne tawraga moro tekpa ne tawraga dumaina oina namane bako aduga hojikti summer ju oiramne sagalamne adum achambane na hawidana sougri im tawra paknam namaga semjarage adu loifau yengbiyo mayam adu ai video se nongna thena biba yawaragadi subscribe tawsanbiramo loifau su yengbiyo. Rice cooker gi chak thangkatpasida hapchangrani steam tawraga horen chak mulakpado aduga adum mapa chanabane bako adum munbado aduga mu khangda tawraga mu ngehak thambani dudi yengminarasiko mayam mathang sougri thongba haujarage. Mayam ngasi side dum loisanjarage mathangi video dong thenarase. Bye bye.